ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯀꯣꯚꯤꯗ-19 ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯈꯛ ꯎꯅꯖꯔꯤ꯫ ꯃꯍꯥꯛ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯡ ꯇꯥꯕꯤꯔꯕ ꯁꯛꯇꯤ ꯑꯃꯠꯇ ꯎꯕꯤꯗ꯭ꯔꯤꯕ ꯁꯤꯁꯇꯔ ꯀꯣꯔꯣꯅꯥ꯫ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯁꯤꯁꯇꯔꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯦꯜꯀꯝ ꯁꯤꯁꯇꯔ꯫ ꯋꯥ, ꯃꯁꯛꯀꯁꯤꯗꯤ ꯈꯨꯐꯖꯝꯅꯦ꯫ ꯃꯁꯤ ꯅꯣꯏ ꯇꯥꯏ ꯃꯤ ꯆꯥꯏꯅꯤꯁ ꯅꯤꯉꯣꯜꯅꯤ ꯃꯁꯛ ꯐꯖꯩ꯫ 你好，你好吗 ꯇꯥꯟꯅꯔꯦꯅꯦ꯫ ？I want to talk with you. Stop. 来吧，ꯆꯥꯎ. ꯐꯪꯈꯤꯗꯣꯔꯦ ꯃꯥꯅ ꯃꯁꯤ ꯂꯝꯖꯦꯜ ꯌꯥꯝ ꯌꯥꯡꯉꯤꯅꯦ ꯃꯁꯤ ꯑꯁ ꯃꯣꯏ ꯆꯩꯅꯥꯏ ꯀꯣꯡꯐꯨꯒꯤ ꯃꯑꯣꯡꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯁꯤ ꯀꯥꯏꯖꯈ꯭ꯔꯦ ꯑꯩ ꯈꯨꯠꯂꯥꯏ ꯀꯥꯏꯖꯈ꯭ꯔꯦ꯫ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯁꯤꯟꯒꯦ ꯃꯁꯤ꯫ ꯈꯔꯗꯤ ꯍꯜꯂꯤꯅꯦ ꯃꯁꯤ ꯈꯔꯗꯤ ꯍꯜꯂꯤꯖꯥꯠꯅꯤ꯫ ꯆꯠꯀꯅꯨ ꯄꯥꯏꯔꯛꯀꯅꯨ ꯑꯩꯅꯗꯤ ꯁꯤꯁꯇꯔ ꯑꯩꯅꯗꯤ ꯁꯤꯁꯇꯔ ꯆꯠꯀꯅꯨ ꯅꯥꯇꯣꯟꯗ ꯆꯠꯀꯅꯨ ꯅꯥꯀꯣꯡꯗ ꯃꯤꯠꯇ ꯅꯥꯀꯣꯡꯗ ꯈꯨꯠꯇ ꯃꯤꯠꯇ꯫ ꯃꯪ ꯁꯤꯔꯝꯅꯤꯗ꯫